Manipur lengang na sangai festival namduna pangthokpagum IDP singsu changba yaba masagi mayum singda namduna lehalu haina Shiv Sena Manipur Pradesh ki President M Tombi na lengak ta thamlakli Imphal gi Bauparada leba party asigi office ta pangthokpa paugi mifam amada Tombi na makha taraduna IDP singna masagi mayum da hanjinduna leizage haina protest tobada security force singna ka henba thawung chathaba yaningde IDP singna demand tawriba asi maram chaba makhoi gi fangfam thokpa right ni Lengang na pambai ama puthok mayumda hanjinduna leiba yagadaba mafam singidi security na ngak senduna leihanna thabak lokhat biu haina taksilakli National Highway singda free movement mapung phana hojik fawba leihanba ngamdriba asi ikai ningai ni haiba wafam Tombi na thamladuna center na Manipur miyambu thawai usit loinana governor na hariba wafam sing asibu thabak ta pangthokpa ngamloidaba oirabadi miyamgi lengak ama state asida leihannaba recommend tawbiu hairakli Akwai Manipur da leriba akwai leriba commandos aduga leriba state forces sinje singdadi mamit hangana pangma ngamde tampak ta akwai satra du nahan lawali toni samdu pair ga kawba pu dubo mana mayimda hanjage dubo kari lalubaino mi halubaira kai duboino jam thi puri kai no yaning de masima akwai chief sena condemn taweba bhajana bhab ta na haibi ga dabane moisu bhab ta na maraina mogi demand du marai tawjane ba masi democracy chatpa aduga country ni democracy chatpa aduga state neba magi phangam thokpa hakto haibne me adugi phubu yabro governor ki usiki administration se karino honorable union minister amana longthom du mar thaboino thokam dri kaigino state forces central forces sinaraga free movement to holuna natraga na khoi ge yaruwe ki ticket se 50% ma civil aviation minister da hairga tankhai ma ta haluna